ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯍꯥꯟ ꯒꯤꯞ ꯑꯦꯋꯦ ꯑꯃ ꯇꯧꯕꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯌꯥꯗꯕꯗꯨꯅ ꯄꯟꯈꯤꯕꯗꯒꯤ ꯔꯤꯖꯜ ꯃꯇꯝ ꯆꯥꯅ ꯍꯥꯏꯗꯣꯛꯄ ꯉꯝꯍꯧꯗ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯣ ꯉꯁꯤ ꯔꯤꯖꯜꯇꯨ ꯍꯥꯏꯗꯣꯛꯆꯔꯒꯦ꯫ ꯉꯍꯥꯟꯒꯤ ꯚꯤꯗꯤꯑꯣ ꯁꯤꯗ ꯂꯩꯖꯔꯦ, ꯍꯨ ꯋꯤꯜ ꯕꯤ ꯗ ꯂꯛꯀꯤ ꯋꯤꯟꯅꯔ꯫ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯂꯤꯡꯛꯁꯤ ꯑꯩ ꯀꯣꯄꯤ ꯇꯧꯁꯟꯖꯔꯒꯦ꯫ ꯑꯗꯨꯒ ꯋꯤꯟꯅꯔꯁꯤꯗꯤ ꯑꯣꯟꯂꯥꯏꯟꯗ ꯃꯊꯟꯇ ꯈꯜꯍꯜꯂꯁꯦ, ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕ ꯀꯃꯦꯟ ꯑꯣꯇꯣꯄꯤꯀꯔꯁꯤꯗ ꯆꯪꯉꯒ꯫ ꯍꯧꯖꯤꯛ ꯑꯩꯅ ꯀꯣꯄꯤ ꯇꯧꯈꯤꯕ ꯂꯤꯡꯛꯇꯨ ꯁꯤꯗ ꯄꯦꯁ ꯇꯧꯁꯟꯖꯔꯒꯦ꯫ ꯑꯗꯒꯤ ꯐꯤꯜꯇꯔ ꯗꯨꯄ꯭ꯂꯤꯀꯦꯠ ꯌꯨꯖꯔꯁ, ꯍꯥꯏꯗꯤ ꯍꯟꯖꯟ ꯍꯟꯖꯟ ꯀꯃꯦꯟ ꯄꯤꯕ ꯗꯨꯄ꯭ꯂꯤꯀꯦꯠ ꯌꯨꯖꯔ ꯌꯥꯎꯔꯝꯃꯁꯨ ꯂꯧꯊꯣꯛꯅꯕ ꯁꯤ ꯇꯤꯛ ꯈꯣꯠꯄꯤꯔꯦ꯫ ꯒꯦꯠ ꯌꯨꯇꯨꯕ ꯀꯃꯦꯟꯁ, ꯃꯌꯥꯝ ꯀꯃꯦꯟ ꯀꯌꯥ ꯐꯪꯉꯤ ꯌꯦꯡꯁꯤ꯫ ꯄꯨꯟꯅ ꯀꯃꯦꯟ 77 ꯐꯪꯉꯦ꯫ ꯁꯤꯗꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯋꯤꯟꯅꯔꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯉꯁꯦ, ꯁ꯭ꯇꯥꯔꯠ ꯊꯥꯕꯁꯤꯗ ꯅꯝꯃꯒ꯫ ꯍꯧꯖꯤꯛ ꯑꯣꯠꯈ꯭ꯔꯦ ꯋꯤꯟꯅꯔꯁꯤ꯫ ꯃꯣꯅꯤꯀꯥ ꯁꯥꯐꯝꯁꯤꯅ ꯋꯤꯟꯅꯔ ꯑꯣꯏꯔꯦ꯫ ꯃꯥꯅ ꯄꯤꯔꯝꯕ ꯀꯃꯦꯟ ꯃꯥꯏ ꯁꯣꯜꯃꯦꯠ ꯕꯥꯏ ꯒꯥꯏꯇ꯭ꯔꯤ KSH꯫ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯣꯅꯤꯀꯥ ꯁꯥꯐꯝ꯫ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯅ ꯄꯤꯔꯝꯕ ꯀꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯃꯟꯇ꯭ꯔꯤ ꯋꯥꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯀꯥꯎꯟꯗꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯀꯅꯤ꯫ ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏꯗꯨꯗ ꯑꯃꯨꯛ ꯀꯟꯇꯦꯛ ꯇꯧꯕ ꯌꯥꯕ ꯐꯣꯟ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯏꯃꯦꯜꯗꯨ ꯑꯩꯈꯣꯏꯗ ꯊꯥꯕꯤꯔꯛꯀꯗꯕꯅꯤ, ꯔꯤꯄ꯭ꯂꯥꯏꯗꯨꯗ ꯄꯤꯕꯤꯔꯛꯀꯗꯕꯅꯤ꯫ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛ ꯊꯥꯒꯠꯂꯒ 24 ꯑꯋꯥꯔ ꯃꯅꯨꯡꯗ ꯀꯟꯇꯦꯛ ꯇꯧꯕ ꯌꯥꯕ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯏꯃꯦꯜ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯖꯁꯦ ꯔꯤꯖꯦꯛ ꯆꯠꯆꯔꯒꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯣꯅꯤꯀꯥ, ꯑꯩꯈꯣꯏꯒꯤ ꯒꯤꯞ ꯑꯦꯋꯦꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ꯫ ꯃꯊꯪꯁꯨ ꯑꯗꯨꯝ ꯌꯥꯕꯤꯌꯨ, ꯃꯌꯥꯝꯁꯨ ꯃꯊꯪꯒꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯣ, ꯃꯊꯪ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯁꯦ ꯃꯊꯪꯗ ꯂꯥꯏꯕꯛ ꯐꯕ ꯋꯤꯟꯅꯔꯗꯨ ꯑꯣꯏꯕ ꯉꯝꯕꯤꯌꯨ ꯍꯥꯏꯅ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ꯫